आकाशवाणी इम्फाल नयनी देवी ने पाव पाजरी अहानबदा मरु ओइबा पाव मणिपुरदा हुजुक फावदा कोविड वैक्सीन डोज लाख 19 हेन कापख्रे प्रधानमंत्री मुद्रा योजना हुदोखिबा चही 8 मपुंग फारे गृहमंत्री अमित शाहना हाइरी लेबाक असिदा अपुनबगे सक्दम सागतपदा ऑफिशियल लैंग्वेज ना मरु ओइबा तहुदांग लौरी अमसुंग पाकिस्तान दा प्रधानमंत्री इमरान खान की मथकदा पुखलकबा थाजादबगी मोशन अहेंग विधानसभा दा भोट लौनरगनी मणिपुरदा हुजुक फावदा कोविड वैक्सीन डोज लाख 19 हेन कापख्रे मसी मनुंगदा अहानबा डोज लाख 15,000 हेन यावरी प्रिकॉशन डोज न 63,959 कापख्रे ngasiगी ओइना वैक्सीन डोज 119 कापख्रे मरक असिदा राज्य सिदा ngarang नौना मियोय 8 कोविड पॉजिटिव ओइबा थेंगनखी मियोय मता सिगिपगी पाव लेते ngarang कोविड के सैंपल 464 टेस्ट तौबगी मनुंगदा मियोय 8 अदु पॉजिटिव ओइखिबनी ngarang gi oina positive oibagi chang chada amada smik mapani mioi mangana covid-19 dagi naba phagalakhi naba phagalakbagi chang chada marfudrani pandasmik mari ani ni hojik active case ni phutaruk leiri raija asida chathariba war on drugs campaign gi saruk ama oina Tengnopal district police na more Tengnopal amasung machida narcotic cell sing hangdokre Twitter da thagat pawarol amada Mukhyamantri Nongthombam Birena war on drugs ki khongjang makhata na hena kanba mawngda sangsin khigani haina phungdokhi khongjang asigi makhada Tengnopal district police na more da leiba miwai amadagi lupa lakh 94,000 gi mamal oigadaba WY tablet kilogram ani gram jamri rom phare hairi आजादी का अमृत महोत्सव का मरी लेना जयोल की ओइना संदोकपा क्विज थौरम ngasi numitang आकाशवाणी इम्फाल की पुंग 8 मखाई की पाउदा मुक संदोकलगनी सरुक यानिबा सिंह मखोई की पाउखुम airnews.imphalquiz@gmail.com दा थारक यागनी जयोल की क्विज असी आकाशवाणी इम्फाल की रीजनल न्यूज यूनिट ना मणिपुर सरकार की आर्ट एंड कल्चर डिपार्टमेंट का कुसमनन सिनबनी इहाना हना फंगबा अचुंबा पाउखुम अहुम क्विज असी की विनर ओइगनी प्रधानमंत्री मुद्रा योजना PMMY हौदोखिबा ngasi चही 8 मपुंग फारे इंग्लिश हिंगनी 15 की अप्रैल 9 दा प्रधानमंत्री नरेंद्र मोदी ना योजना असी हौदोखिबनी मसीगी मखादा नॉन कॉर्पोरेट नॉन फार्म स्मॉल नटगा माइक्रो एंटरप्राइजेस सिंगदा लुपा लाख 10 फावगी लोन पीरी आकाशवाणी पाउमिना हाई योजना असी हौदोखिबदगी औजिक फावदा पुन्ना लुपा कोटी लाख 19 मखाई हेनबगी सेनफम लोन ओइना पीख्रे हारिबा लोन सिंग असिगी चादा 59 दी नुपी एंटरप्रेन्योर सिंगदा पीखिबनी अदुगा चादा 19 अनोबो एंटरप्रेन्योर सिंगदा पीखी स्कीम असिना ग्रासरूट लेवल दा कारबार मचा मचा तौवा मियोय सिंगदा मतेंग पांगदुना थबक पीबदा चाउना काना हल्ले प्रधानमंत्री मुद्रा योजना ना लेबाक असिगी मियोय मिलियन कयादा निंग तमना मसुंग मसागी मगुन खंगना थबक तौजबा ngमहल्ले गृहमंत्री अमित शाहना हाइरी लेबाक असिदा अपुनबगी सक्दम सागतपदा ऑफिशियल लैंग्वेज बु मरुओइबा सरुक अमा ओइहनबगी मतम यौरे महांगना हाई हिंदी असी लोकल लोन अमा ओइबगी महुता इंग्राजी लोन की महुत छिंदुना तोंगान तोंगान ब लोन ngang लेबाक असिगी मियोय सिंगी मरकता फाउनबा याबा लोन अमा ओइहनबगी तंगाई फदबा लई न्यू दिल्ली दंगरांग पांगथोकपा पार्लियामेंटरी ऑफिशियल लैंग्वेज कमिटी की 53 सुबा मिफमदा वापम असी गृहमंत्री ने फोंदोखिबनी मिफमदुदा श्री अमित शाहना कमिटी की 13 सुबा वॉल्यूम राष्ट्रपति दा थानबा अयाबा पीखी गृहमंत्री ना हाई ऑफिशियल लैंग्वेज कमिटी असिना हौजिक ममांगदा मुक्तो ओइखिद्रिबा ममंगदा खोंजेल यांगना थबक पाइखली श्री अमित शाहना हाई कमिटी की ताम अमगी मनुंगदा रिपोर्ट अहुम राष्ट्रपति दा पिखटपंगंबा हाइबसी कमिटी असिगी अचौबा माइ पाकपनी कमिटी असिगी चेयरपर्सन ओइबा श्री अमित शाहना हाई हिंदी लोनदा अतै लोकल लोल सिंगी वाहै हापचिंदुना हेना पाकथोक चौथोक हलबदी लोन असि मियामना पामनबगी चांग हेंगलकनी
mahakna makhatana hai awang nongpoki raija nipanda hindi gi ojali singkuni thoi hapkhre amasung awang nongpoki tribal kanglup mapanna makhoi gi lon singi mayek devnagari mayek ta onthokre masigi mathakta awang nongpoki raija nipan asida leiribe school singda class 10 fawa hindi bu compulsory subject oihanba haina su yakre Tamil Nadu Sarkar na MBBS samadi atai medical course singda ming janbada sarkar gi school singi mahiroi singda sada 3.5 seat khakna ba pikiba hukum adu Madras High Court na yakhre sarkar gi ware adu gi mayok da thangalakba wakat singi bichar jathabada Chief Justice Munisar Nath Bandari na luchingba bench amana court ki rai adu ngarang lapthokibani court na hai sarkar gi school singda tamliba mahiroi sing asi lanai natraga sarkar gi aided school singda tamliba mahiroi singi yengnabada sel thum amsung samajda yamna sothana leiba kanglup singni makhoi gi damak MBBS amasung medical course sing tambada sit kakpa asina samajda thongmana anbada mateng pangli adumona mak high court na lakliba chai himanga gi manungda sarkar gi school singi thak hengat anaba su raija sarkar da kangan khre court ki rai adubu mukhyamantri MK Stalin amasung tongan baluching bachingna thagatpa phongdokre Sri Stalin nangarang Raja Vidhan Sabha da hai kanglup khuding maki mahiroi singda khudong chaba phanganaba sarkar na lepalaitana hodagani tabiri ba pawa se kasbani Imphal dagini Pakistan da Pradhan Mantri Imran Khan gi chawna ninghanaba amada laibak adugi National Assembly da mahake sarkar gi mathakta pukhalakba thajadabagi motion upaidyaksana yakhidaba adu Sangvidhan gi wangmadani haina Supreme Court phongdokre Judge Mangana Sabha Pakistan Supreme Court ki bench amana rai adungarang lauthokibani rai aduna makhatana hai thajadabagi motion adu Vidhan Sabha da aheng vote launagadabani amasung masigi matangda vote launadriba phawa sabha gi mifam yaithopa yaroi court na hai karigumba thajadabagi motion adugi follow inai Imran Khan Pradhan Mantri phamdagi loktoklabadi mahake mahutta sabha gi anoba leader mifam adumakta da khangadabani Karigumba hengi mifam asida Imran Khan bu mapam loktoklabadi thajadabagi vote launaraga mapam loktokpa Pakistan gi ahanba Pradhan Mantri Imran Khan oiragani Panbayai haukiba nungmajing numita sarkar gi mayokda thangalakba thajadabagi motion adugi matangda vote launagadaba mikup kharada ngairaba tungda upa edaksa Kasim Surina motion adu Sangvidhan gi wangmadeni haina lauthokkibaga loinana tukankhibani Madugi tungda Pradhan Mantri Imran Khan anoba mikhal pangthoknaba amasung Rashtrapati da National Assembly dissolve tawnaba khangankibani Birodhi dol singna upaidyaksaki warep adubu singnaduna Supreme Court da wakatkibani Andhra Pradesh da Mukhyamantri YS Jagan Mohan Reddy na mahaki mantri mandol sing dissolve tawkhre thawrang asi anoba mantri sing hapnabagi damak paikalakpani hiram asigi matangda ngarang mantri mandal gi mipam pangtoktuna kupna kanakhi tungda mantri singna makhogi pham thadokpagi cherol sing pisinki Pau Kharana hai Mukhyamantri YS Jagan Mohan Reddy gi sarkar asida anoba mantri sing laklibani thokaba numita wasak lauraba yai nauna semkhiba jila kuntaruki mihut sing anoba mantri mandal asida yauraba yai amasung mantri sing asina paigadaba pham singi matangda su Mukhyamantri na tongan ba hiram kaya yengchilamba tungda piraba yai haina panari Shri Reddy na ngasi Rajapal ga unaduna nauna wasak lawgadaba mantri singi ming pisallaba yai haina su khanari Kendra gi mapal thawram mantri Dr. S. Jaishankar amasung ngaksel mantri Rajnath Singna Washington da tha asigi taramathoi da pangthokadaba India US 2 Pulse 2 dialogue da Bharat ki mihut kangbu luchingani mifam asida Secretary of State Anthony Blinken amasung Secretary of Defense Lord Austin na America gi mihut kangbu luchingani New Delhi da ngarang pangmi singda wangang bada mapal thawram mantraloy gi machin chatpa misak Arindam Baksina hai nakalani gi marakda wari sanaba sida Bharat amasung America gi foreign policy ngaksel amasung security gi matangda khanagani aroibada maruoiba pau amo anna Manipur da hujik phawada COVID vaccine dose la kunipan hena kapkhre Pradhan Mantri Mudra Yojana hudokhiba chai hitaret mapung phare
गृहमंत्री अमित शाहना हाइरी लेबाक असिदा अपुनबगी सक्तम सागतपदा ऑफिशियल लैंग्वेज ना मरुओइबा थौदांग लौरी अमसुंग पाकिस्तान दा प्रधानमंत्री इमरान खान की मथक्ता पुखलकबा थाजादबगी मोशन हयेंग विधान सभा दा बोल लौनरगनी पाउलोइजरे।